Zomi sing the Kongzang Sang Silakadori. Thalon Assembly Constituency MLA Bungzagin Balte like Kitabaga Marina Tabuma Satarak Zomi National Morning Kapsinkhre Zomi Tab Mapam sing the Kongzang Sang Silakadori. Okrul Times na Poma Palman High. Thalon ashigi MLA oinamba Bungzagin Balte gi mafam da ikai kumna uttuno thabuma masum satarak Zomi National Morning Kapsinkhre Mari lainaba authority gi maikei digi MLA sina laikhitabagi matangda asumba well fanganabagi sapsaba response amata laktabadagi Zomi coordination committee na makhata ba khongjang one Zomi taba mafam singda tangkak naina democratic oiba khongjang sangsindana balakthokre Zomi miyam na makhata na kari karamba khongjang sangsilakpa haibadusu authority na paikat pamthokpa thabak paikhalakpa natraga paikhalaktabagi makhapongani Thabuma masupna satarakpa morning asina dignity amadi unity edu takli hiramasiga mari lainana makhata ba khongjang dama Zomi miyam na united oina discipline laina lepminana basu Zomi coordination committee na Zomi miyam na khankhre nisu paush na makhata na phungdorakli Koki militant singnaba singna kablakre Imphal East District amasung Kangpokpi District ki tainaba yengang Pokpi Police Station ki manung sanba natum singi singsang pareng na Koki militant singnaba singna nungmai round mari round kablakre hari Police tagi phangba paw na hai ngarang nungthil pung mari rom taba matamda natum singi singsang pareng na nungmai round ahum mari rom kapagi makhol singa dugi singkhong da leba security force amasum sana sabi ki khunja singna tanaki hari nungmai kapagi makhol adu mafam aduda deploy tawriba central security force singna su patrolling satlingai da tab phangki hari nungmai makhol adu sana sabi amasum thamnak pokpi loinana akoibada leiriba khun singi khunja singna su tab phangki Paugi likhunching hai sana sabi thamnak pokpi amasum akoibada leiriba Meitei kunsingda haujik thoidokpa irang thokpa leiti bausagi phibamda ingna singna leiri thagok thopamdagi phangba pauna hai singthaktagi numai kaplakhiba dur aso apan thokpa yaudrabasu miyamda mi painabadi dumak ponakhi numai kaplakhiba matungna singthakta koki milite ni haina singnaba singna satpasu athapa Singha da leiba Meitei khudul singdagi unakhi hari thawdok thokliba mafam aduwaidi irang haubuna singba leitrabasu mafam aduwaida security force na misingna singna leiduna phibam yengsile hari panba yabri haukiba sayeng singani ka kunga homdoigi me ahumda Surasampur dagi haurakhiba irangda ngarangi numai kablakhiba mafam aduwaida su akanba irang leiduna singthaktagi ngehak leitana numai amadi bomb singkap thrakibani Ngarang di urkul di irang thokhidi awaba nungaitabadi phongdoknari haukiba Mars kungani na Kamjong district ki Hongbai junction na thokiba thawdokta laikhidraba NSN Eastern Flank Naga Army gi mioi mari gi mafamda ikai khumnabu utpa masum awaba phongdokpagi thoramama Wino Bazar headquarter ground na pangthokiba ga loinana ngarangi oina di urkul da pamdaba thawdok singthokidi Hongbai de NSN IM gi mioi sina Eastern Flank ki mioi mari kaptuna khatkhiba madi Anibuna soon kiba thawdokti urkulda ingtapa phibam kairakhibaga loinana irang ngarang ihing phawwa punamak langkhi hedi pawgel khunchina phongdokki matung inadi dan ahing supa mafam kya na miyamna lambi de thoknaraktuna electric post khingduna irang sakanarki adumainama numidang dadi thoidokpa pamda thawdok sing thokidi ukrul da laiba wung tangkul region gi office miyamna hena mangta ankraba matungda dan NSN IM gi Makok thongba singda mayumda landarakuna mangta khanbagi thabak sing sathaki Hongbai da thokiba thawdo adugi daita NSN IM na ni haiba wafamda miyamna yamna penadana irang horakhibaga loinana thawdo adugi matangna thiganaba NSN IM na awangba thaki committee amadi semkhrabani Nanahing phawba sarangnabagi phibam laikhibadu ngarang numidang phawbadadi sarangnaba amadi pamdaba thawdok sing thokpagi paw laikhidi adubu nungaitaba phongdokpa amadi awaba phongdokpagi thoram singdi pangthoknakhi Ukrul ashigi MLA Ramuiba amasum Naga People's Initiative for Peace ki lusingba singna urkul Naga nongi office satuna amasum laikhidraba singi imung manungi miyoi sing unakre Ukrul gi Wino Bazar headquarter ground pangthokiba awaba phongdokpagi thoramadu laikhidraba singi imung manung amasum TNL gi President Squad basumna lusingba tangkul CSO ki lusingba singa kupna khandaraga pangthokibani haina pawgel khunsinga hari Tauramadu miyoi lising kyana sarugyaduna laikhidraba Naga Army imarigi mafamda aroibi ikai khumna botki Tauramadu Major SOCPM gi imung manungna laikhidraba singi muhut sillaga awaba nanglaba imung singna mateng pangbiba amasum miyamna mateng pangbiba dugidama thagatpa phongdokli
Hongbaiगी thaudu aduna tangkhul singi marakta lairamba khetnaba kya adu tongana thamlaga punchinduna ingtapa lamdam ama ohenanaba honanaba lambi yatpani haibu wapam phongdoki amaromda MLA Ramuibana thaudu aduna leikhidraba singi imung manungi awabana saruk yakhibaga loinana Hongbai de thokiba thaudu adu yamna thamoi sokningai oiba mikup ama oidiben haina phongdokri miyat adu sathariba singna aduk tamthiba khongthang se karigi sathadun naha oibigi khalakpa punsi tangkak karigi punsi loman khibana hangki hawkibasai humdra sida inai tanabagi thaudok sing thokre haina palladuna asigumba thaudo asi urkhulamasum kamjong amuhana thoktab oirasanu haiki lamdam sida ingtapa amuhana halakpu oirasanu haiki hanigi MLA Preso Simrena hai Naga People's Initiative for Peace ki team maduna TNL gi president amasumha ki colleagues sing unaduna issue asi gi matangna kari kari tawi yabagi haina nainakre Leikhre sing gi haksang makhoi imung singda sinadringaida awaba phongdokpa thoram am pangthoktuna miyam ikai khumnabu unaba tanja piba sinungai ba phobeki Ngarangi awab phongdokpagi thoram adu nungthilpung ohomlom tabadi hoki tangkhul lusing basing amasum Eastern Frank lusing basingna imung manungda awaba phongdokpagi paujel sing thamki ex-MLA Henry gi wakat Supreme Court na dismiss tawkre wangkhai AC gi hani gi MLA Okram Henry na Supreme Court tharakpa writ petition civil ama Supreme Court ki Chief Justice na lusingba judge ahung gi bench na dismiss tawkre hari wangkhai AC gi sitting MLA Thangjam Arun Kumar gi mathakta High Court of Manipur thakiba case ama athubada dispose tawhanbiyo haina wakat adu tharakibani Okram Henry na tharakpa Writ petition civil adugi motion hearing gidamuk Supreme Court ki Chief Justice Suryakan Justice Jaimala Bagi amaso Justice Bipul M Panholi gi bench list okibani Writ petition civil adu pallibo from the High Court of Manipur panduna laidibi election petition number 1 of 2022 adu athubada dispose tawba yanaba tokhaiba bench ama linglaga akaknaba matamgi manungna numit khudingi oina hearing sathaba Yahanbiyo haibani Supreme Court ki Chief Justice na lusingba judge ahumna saba bench aduna petition aduga mari lainana petitioner ki council na thamlakbu wafam sing taraba tungda amasum file tawrokliba petition adu yenglaba tungda writ petition civil adu apex dismiss tawkhibani hari Samugi attack sing na miyo ahum siri Jharkhand ki West Singhabum amasum Garwa district samugi attack sing na miyo ahum sikre han officials sing na phongdokre officials sing du gi matungina West Singhabum district ki Barkundia khunda nahan numidang samu aman attack torakpadigi sahi yakhiga manga surabi nupi ama sikibaga loinana ahan oiraba miyo amana soki laikhidraba nupi adu ki maming sandu gope kawi han phongdokladuna makhoi naiki asok padu hospital amada pukatri official sing du haiki Garwa district ki Rangka area da su nan samugi attack ta muna singa se kuntrangin thoi ko miyo ma siki district asima ki Durki area da nan thoki ba to manaba thaudu amadana Dayep Korwa ko ba sahi khumfugan thoi suraba miyo ma siki an su makoina phongdokli Chief Minister Khemsan Amit Shah unakre Manipur gi Mahila IRB battalion lingba ingtapa purakna bigi khongjal yangsinana ba hairakre State ki Chief Minister Yumnam Khemsan Singana ngarang ayuk Union Home Minister Amit Shah unakri hausu oriba law and order ki fibam khanakibaga loinana state asida ingtapa purakna bigi thabak khongjal yangsinana ba hairakpaga loinana Mahila IRB battalion ama lingbigi ayaba su pirakle hari Chief Minister Secretariat Office tagi ngarang thadorakpa press release amada Union Home Minister Amit Shah State ki Chief Minister Yumnam Khemsan ayuk pung 12 makhai tabadu waida Parliament House Complex tu nakhi State asigi law and order gi phibam singi matangna wafam kya puthoktu na khanaki hari Union Home Minister na state asigi hausi oriba law and order gi phibam adu review tawbaga loina Chief Minister da state government na ingta papurana basang siliba khongthang sing adu hena yangsinana ba pauktak pibaga loina tuan fruki mi singi marakta mayumda hanjina ningbigi apam phawribasi yenglaga thabak to onthoknabigi khongthang singsu paikatna ba khangalki hari Union Home Minister ga unaba adu state asigi oina Mahila IRB Indian Reserve Battalion ama lingkhatpada in principle oina ayaba pirakpaga loinana madugi proposal adu tharaknaba minister da khangalaki hari Leibak pokon numitigi leibak ki konung Delhi da leriba Chief Minister Yumnam Khemsan Singana ngaranung thilma ki social media post thagalak pa warolamada state asigi law and order ngak pa hena mapangal lehanana bagi panamda Union Home Minister na
Mahila IRB battalion ama lingbada ayaba piraklibasigidamagta Union Home Minister bu thagatpaga loinana atuba matamda detailed proposal amasu pisilagani hari nakal amaromda Chief Minister Yumnam Khemchana nahan Union Home Minister kaurakpadi hathu atu numidang wairam athengbada Delhi gidamagta Impal thadokhiba maki khongsit asigi oitokpa yaba maramsing kari oibi yabagi habigi tongan Maikaydi Fungtuknarakpada, State law and order Pibam Yawn State Census Operation Yaitokli Basiki Matanasu Kandanamba Yahadi, Manipur Yuena Mapaniki Sanslakpa Mitops in NRC Tauraga, Kandoklaba Matung Census Operation Satagadavani Haina, CSO in the demand Toribani, Amaromda, State President Rule Tamlakpa Sayamagi Matung Hogipa February Marida, was Loki Minister Yumna Kemsangi, Government Sigi, Cabinet Expansion Taudana Lady Basiki Matanasu Kandarakadra Haina. Paraga lainarmani adubu ngarang Chief Minister Yumlam Khemchana Union Home Minister unaruraba matung Chief Minister Secretariat Office tagi thadorakpa press release amadi maki social media post in the census ki matang amadi state ki cabinet expansion ki matangda karigumba wapam amata phongdorakpa Leikhre Manipur Lariba Mitopsing Atop Station the refugee camp Piragal Henko aim sooner realized to save the indigenous peoples of Manipur have a team the Hokiba Mars Taragatereti Satarakpa Nifugataruk Suba Mikap Tokpa Tabungi Sarwa Moina Ngarang digi poster campaign Junction Bakri India ki oina yamna apik states in Gimanung the Ama Oiriba Manipur Lariba Mitop Mian Sasingasi Asawi state amada Hondo Kiduna Langang Atopi state Makogi refugee camp Piragal Hen Kuan Emsun Fondokre. Wapamasi Ngarang Kai Samtong Laisom Lairakti Haudoki campaign Sigi Sargom Oina Emsugi President Lukram Malang Maitin Fundokivani. Campaign Aduga Mari Lena Lukram Malang Manahai say Sigi Hokiba Mars Taragatereti Huna Emsuna Nifugutaruk Suba realization di Tabum Singi Sargom Oina Ngarang Digi Hoduna Leikhre Amadi Miam Tin Bamapam the Satuna Street Corner Meeting Amadi poster campaign Haudok Lagani. Ngarang ahanbo numidasida Moirang Maikay Satuna meeting Mapam Sinda Street Corner Meeting Amasu poster campaign Sing Pangtoki Haiba poster campaign Sida point in Nippon Yawa slogan Amasizinaki Magna High English Samapan Marfo Madi English Samapan Maudraga Marigi Matamda Manipur government Emsu Amadi MS Koga Yanaki Warol Adu implement Ogadamani academic discourse Amada Kanaraba Matunda Yana Warol Asi implement Unanaba resolution Lokibus Leikhre resolution as government Makay Gipishin Anaba Madimasi Tabo when April Tapabu Manunda Ontonaba Mangzona Kanaki Leikhre Lambda Masida Ladiba Narol Sanchilagiba Mito Mian Sasing Asi Kandolaba Matung Masama Sagi Maram Damda Halan Kikadabani Housing Manipur Ueriba Piba Masida NRC Taudana census of Yaroi Maramdi English Ganiga Kungo Humdigi me Ahumdigi Tolakliba Kangaluk Irangasi Ngasi Fabu Sulusanama Purapangam Lady Tanzas the Mito Mian Sasing as security the Yaukshin Kipataragadi Yellow Mission the Yamna Level Tiboyani Naga Homeland Gi Mangla and Singnabama Oide UNC Ukrul District ki Hongbai Kul Thasigi Kungani Pana Tokiba Taudokta Naga Army Mari Laikidaba Duna Naga Homeland Gi Mangla and Asobu Singnabama Oide Heduna Naga Miam Gi Marak the Ink Tapa Pibam the Hanjin Hananaba UNC United Naga Council na Apple Takre UNC na Marshal Hatok Nabigi Mawangadu Akan Mamong condemned Tauraduna Councilors Gi Sirolus na Hai Taudo Mataukram na Tokibano Havi Matanga ZPRN Government of People's Republic of Nagaland Singapore na Taudo Adur Sienava Singadugi Matanga Subsaba Action Lokadabane Taudo Adugi Matanga Subsaba investigation Masataduna Leikhre Kedra Singi Mapam the Asmo well phone Gadabane Taudo Aduda Leikhre Singi Mapam the UNC in Awab Fundopaga Luina Makogi Mungi Awabada Sarugiari Hedi Society Sigi section Kudiman Intapa Masum Tangdo Laitabal Hananabamadi Yanada Sing Wari Sanaduna Yanaba Purana Bohana Minasihina UNC Sirolosina Apple Tarakli Taudo Aduga Mari Lendana Ansam All Naga Student Institution Manipur Tadorak Pachiro Lamada Hongbai Kula Tukiba Taudo Aduna Reason Sigimiam the Awaba Musum Nuaitaba Pohali Nagasing Amato in a Punsin Gadaba Matamamada Asiguma Taudo Tulak Pahivasi Lebak Tivani Hadi Taudo Aduba Akan Mamona condemned Tauraduna Sil Inauxing Gimarakta Hana Sunabigi Taudo Tulak Pash in a Kunai Pazerba Masado Kehalakani Imasil Hanabigi Taudo Subu Sendo Wadol Natragan Maram Amatan Asuma Kongtang Heavy Yaru Hedi Taudo Adugi Matanga Mari Lenaba authority Atubatam the enquiry Sataduna Asumba Topaga Loina Mara Labising Mataka Subsaba Excel Kadavani Masigi Mataka Naga Society section Kudimak Civil
body amadi na singna makhatana violence ki thabak chathataba irang thokpa yaba thabak lap thoktuna athuba matam ingtaba purana ba hona mine saina su ansamgi sirol sin appeal torokli April ahum phawgi manungni stone crusher amasum brick field sing laukthok tarabadi NI37 na matam kaktaba blockade sataragani moidangpok khulen women society gi secretary laisam Priya Lakshmi amasum recent youth club moidangpok Imphal West ki president khangemam Megasandra nina khoyek piba sirola mada moidangpok khuno amasum new kaithel manbigi miyamna makhoi area da salai illegal stone crusher amasum brick field singa si tha sigi ahum phawgi manungda lengana laukthok tarabadi NI37 da matam kaktaba blockade chatharagani haina lengakta ultimatum ama pisingkhri hari Siolasi na hai Imphal West ki deputy commissioner lengaki trade commerce and industry ki director Manipur Pollution Control Board amasum Forest Department singbada Air Prevention and Control of Pollution Act 1981 Manipur Conservation of Paddylands and Wetland Act 2014 amasum Factories Act 1948 ki provision sing thugai duna se tharakli industrial unit sing asigi matangda formal complaint sing pisin ki palairi adumaina mak mari lena ba act sing asigi provision sing di thabak to on thorakthri maram asina air pollution na maram oire duna kunja sing gi marakta sor hon ba waba labuk sing manghan ba mas mahuk sagumna lau pan mangam dabna sing ba khudong sa da sing bayuk hali moidang pok amasum akoi bida lairiba kunja sing nauna hangdorakli stone crusher amasum brick field sing asi mari lena ba ek ki makada hangdokpra haibadu check togadabani aduga pollution thoandana bagi damak thingjinana ba notice pikraba unit punamakusu sil tawsingadabani haibana singbu yauri maram asina kariguma laktiba thangja phawgi manungta lenga ki mekedi ki masak thoko thabak sing pangthoraktrabadi NHS asi matam kaktana thingjinbagi khongjang sangsilagani hainasu paus na makhatana phungdorakli adu atedana sumna miyamna thamjagi haujiku inadi miyam paus matang aselu sinjarage amasu makhata ba anoba update miyam punangai minasi